ꯉꯔꯥꯡꯁꯤ ꯑꯩꯍꯥꯛꯁꯤ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯒꯤ ꯆꯥꯛ ꯊꯤꯟꯕ ꯆꯠꯄꯗ ꯑꯩꯉꯣꯟꯗ ꯃꯁꯛ ꯈꯪꯗꯕ ꯃꯈꯣꯏ ꯀꯥꯔ i20 ꯇꯣꯡꯕ ꯑꯃ ꯂꯥꯛꯑꯒ ꯊꯥꯎ ꯍꯥꯜꯂꯤꯉꯩꯗ ꯄꯦꯇ꯭ꯔꯣꯜ ꯄꯝꯗ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯒꯤ ꯆꯥꯛ ꯊꯤꯟꯕ ꯂꯣꯏꯔꯒ ꯊꯥꯎ ꯍꯥꯟꯕ ꯆꯠꯂꯦ ꯑꯅꯛꯄꯗꯅꯤ ꯐꯨꯠ 100ꯃꯨꯛꯇ ꯂꯥꯞꯄꯤ ꯁ꯭ꯀꯨꯜꯁꯤꯒ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯒ ꯍꯦꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯒ ꯑꯩꯍꯥꯛꯁꯤ ꯍꯧꯖꯤꯛꯀꯤ ꯀꯥꯔ i20 ꯕ꯭ꯂꯦꯛ ꯀꯂꯔꯁꯤꯅ ꯈꯥꯝꯃꯒ ꯃꯈꯣꯏ ꯑꯅꯤ ꯆꯣꯡꯊꯔꯛꯑꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅ ꯅꯝꯃꯒ ꯑꯩꯁꯤ ꯄꯨꯅꯉꯥꯏꯒꯤ ꯇꯧꯔꯦ ꯑꯗꯨꯗ ꯑꯩꯒ ꯃꯨꯛꯅꯔꯦ ꯑꯩꯅ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯁ꯭ꯀꯨꯜꯒꯤ ꯃꯌꯥꯝꯁꯤꯡ ꯂꯩꯀꯥꯏꯒꯤꯁꯤꯡꯅ ꯊꯣꯛꯂꯛꯑꯒ ꯆꯦꯜꯂꯛꯄꯗ ꯇꯥꯟꯅꯔꯛꯄꯗ ꯃꯈꯣꯏ ꯆꯦꯟꯈ꯭ꯔꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯕꯤꯔꯤꯕꯅꯣ ꯑꯩꯉꯣꯟꯗꯗꯤ ꯗꯤꯃꯥꯟ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯆꯝ ꯆꯝꯅ ꯑꯩ ꯆꯠꯄꯅꯤ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯁꯤꯅ ꯈꯨꯠꯂꯥꯏ ꯑꯩꯉꯣꯟꯗ ꯅꯝꯃꯒ ꯅꯝꯐꯨꯗ ꯄꯨꯔꯒ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯒꯨꯝꯕ ꯍꯥꯟꯅ ꯄꯥꯎ ꯑꯃꯁꯨ ꯄꯤꯔꯛꯄ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯁꯨꯒꯨꯝꯕ ꯂꯩꯇꯦ ꯃꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯁꯨꯒꯨꯝꯕ ꯃꯤ ꯐꯥꯔꯒ ꯄꯩꯁꯥ ꯀꯣꯟꯅ ꯂꯧꯕꯤ ꯑꯗꯨꯒ ꯀꯣꯟꯅ ꯕꯗꯅꯥꯝ ꯑꯃ ꯇꯧꯖꯤꯟꯕꯤ ꯁꯨꯒꯨꯝꯕ ꯆꯠꯅꯕꯤ ꯑꯃ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯃꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯊꯤꯒꯠꯄꯤꯔꯒ ꯃꯈꯣꯏꯕꯨ ꯑꯩꯉꯣꯟꯗ ꯑꯩꯅ ꯂꯜꯂꯝꯃꯦ ꯑꯩꯅ ꯆꯩꯔꯥꯛ ꯐꯪꯖꯒꯦ ꯃꯈꯣꯏꯅ ꯂꯥꯜꯂꯦ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ